Masi video si entertainment purpose kini may amna series amta lawbi ganu series ona lawbi ragadi disclaimer si han na pabiu. Thank you. Lex. Lo. Kali gino bay. Nang na mafam sida ay kauris. Masih ay penda ba mna. Masih penda to. Ay na laman so ko man. Bay. Nang penda ba to? ꯑꯩꯒꯤꯁꯨ ꯄꯦꯟꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯦꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯍꯦꯛ ꯇꯧꯁꯤꯜꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯥꯏꯊꯤꯕ ꯍꯥꯏꯗꯨ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯦ ꯏꯇꯥꯎ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯒꯤ ꯑꯩꯈꯣꯏ ꯑꯩ ꯐꯥꯗꯕꯁꯨ ꯉꯝꯗꯦ ꯑꯍꯤꯡ ꯈꯨꯗꯤꯡ ꯄꯦꯟꯗꯕꯗꯨꯅ ꯑꯩ ꯇꯨꯝꯕ ꯌꯥꯗꯦ ꯆꯥꯕꯁꯨ ꯌꯥꯗꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯚꯥꯏ ꯚꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯄꯦꯟꯗꯕ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯃꯊꯧꯅꯤ ꯍꯧꯒꯠꯂꯕ ꯇꯝ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒꯗꯤ ꯔꯤꯚꯦꯟꯁꯇꯣ ꯉꯁꯤ ꯑꯗꯨꯝ ꯂꯧꯁꯤꯜꯂꯁꯤ ꯉꯁꯤ ꯁꯤꯔꯁꯨ ꯁꯤ ꯍꯌꯦꯡ ꯁꯤꯔꯁꯨ ꯁꯤ ꯑꯃꯨꯛꯇꯪ ꯄꯣꯛꯄꯅꯤ ꯑꯃꯨꯛꯇꯪ ꯁꯤꯒꯅꯤ ꯆꯠꯂꯣ ꯃꯌꯥꯝꯅ ꯈꯟꯕꯤꯔꯝꯒꯅꯤ ꯃꯗꯨꯗꯤ ꯃꯕꯥꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯁꯦ ꯐ꯭ꯂꯥꯁꯕꯦꯛꯇ ꯑꯝꯇ ꯄꯨꯖꯒꯦ ꯍꯣꯏ ꯏꯇꯥꯎ ꯍꯣꯔꯦꯟ ꯎꯅꯔꯁꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯃꯁꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯁꯤ ꯆꯥꯅꯤ ꯊꯛꯅꯤ ꯌꯨꯝꯗ ꯍꯟꯖꯅꯤ ꯍꯥꯏꯕ ꯀꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯁꯤ ꯗꯗꯥ ꯌꯨꯝ ꯍꯜꯂꯁꯦ ꯅꯣ ꯑꯩꯒꯤ ꯐꯣꯟꯗꯣ ꯐꯪꯗ꯭ꯔꯤꯕ ꯌꯨꯝꯗ ꯁꯨꯡꯍꯟ ꯍꯜꯂꯨ Back to reality. ꯑꯗꯨꯅꯤꯅꯦ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯗꯤ ꯚꯥꯏꯅ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯂꯩꯁꯦ ꯐꯣꯟ ꯃꯥꯡꯈꯤꯕꯩ ꯑꯣꯏꯔꯦ ꯐꯣꯟꯗꯨꯅ ꯀꯩ ꯌꯥꯎꯈꯤꯒꯦ ꯚꯥꯏ ꯐꯣꯟꯗꯨꯅꯅꯦ ꯑꯩ ꯌꯥꯝꯅ ꯂꯨꯅ ꯊꯝꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯏꯁꯩ ꯑꯃ ꯌꯥꯎꯈꯤ ꯀꯔꯤꯕ ꯏꯁꯩ ꯀꯩ ꯏꯁꯩꯅꯣ ꯍꯥꯏꯁꯦ ꯑꯗꯨꯕꯨꯔꯣ ꯚꯥꯏ ꯈꯜꯂꯕꯁꯨ ꯎꯔꯥꯋꯥꯔꯥ ꯑꯗꯨꯏꯅꯦ ꯅꯪ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯀꯧꯔ ꯃꯇꯝ ꯃꯥꯡꯍꯜꯂꯤꯁꯦ ꯚꯥꯏ ꯆꯥꯡꯉꯤ So what's up guys, this is Malem and this is me ꯑꯌꯥꯡꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯋꯤꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯝꯗ꯭ꯔꯕꯗ 2-3 ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯆꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯗꯨꯝ ꯀꯅꯦꯛꯇꯦꯗ ꯑꯣꯏꯗꯨꯅ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯗꯣ ꯍꯥꯟꯅ ꯌꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕ ꯌꯥꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯗꯅ ꯊꯥꯒꯠꯆꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯔꯤꯀ꯭ꯋꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯡꯅ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯅꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯉꯥꯏꯕꯤꯌꯨ ꯕꯥꯏ ꯕꯥꯏ